ꯑꯩꯒꯤ ꯃꯤꯡ ꯍꯔꯁꯤꯇꯥ ꯊꯧꯗꯥꯝ ꯑꯩ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯐꯥꯔꯁ ꯏꯌꯔ ꯇꯝꯖꯔꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯈꯤꯕꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃꯁꯨ ꯁꯔꯅ ꯕꯥꯏꯑꯣ ꯐꯖꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯕꯥꯏꯑꯣꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯌꯥꯝ ꯄꯣꯛꯍꯟꯈꯤꯕ ꯑꯗꯨꯅꯁꯨ ꯑꯣꯏꯈꯤ ꯖꯨꯅꯤꯌꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯕꯥꯏꯑꯣꯒꯤꯗꯤ ꯒꯣꯄꯟ ꯏꯁ ꯗ ꯕꯦꯁꯠ ꯏꯟ ꯍꯣꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯒꯤ ꯃꯤꯡ ꯁꯕꯤꯔꯥ ꯕꯦꯒꯝ ꯑꯩ ꯒꯣꯂꯥꯄꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀ꯭ꯂꯥꯁ 11-12 ꯑꯅꯤꯃꯛꯇ ꯁꯔ ꯒꯣꯄꯦꯟꯗ ꯇꯝꯃꯛꯑꯦ ꯇ꯭ꯌꯨꯁꯟ ꯑꯗꯣ ꯁꯔ ꯒꯣꯄꯦꯟꯗꯣ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯌꯦ ꯗꯥꯏꯒ꯭ꯔꯥꯝ ꯕꯦꯁ ꯌꯥꯝ ꯇꯧꯔꯒ ꯇꯥꯛꯄꯤꯌꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗ ꯃꯦꯃꯣꯔꯤ ꯔꯤꯇꯦꯟ ꯇꯧꯕꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯒꯤ ꯃꯤꯡ ꯇ꯭ꯔꯤꯄꯖꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯃꯅꯤꯡ ꯂꯣꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯅꯤꯠꯁꯦ ꯈꯟꯕ ꯉꯝꯈꯤꯕꯁꯦ ꯁꯔ ꯒꯣꯄꯦꯟꯒꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯅꯤꯠ ꯌꯨꯖꯤꯒꯤ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯃꯗꯤ ꯀꯥꯟꯅꯔꯕ ꯄꯥꯎ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2ꯗ ꯂꯩꯕ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤꯗ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯄ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯣꯆꯤꯡ ꯇꯧꯔꯒꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯠ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯕꯈꯛ ꯅꯠꯇꯅ ꯁ꯭ꯀꯣꯔ 360ꯒꯤ ꯃꯅꯨꯡꯗ 360 ꯃꯛ ꯐꯪꯍꯟꯕ ꯉꯝꯕ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯁꯤꯟꯗꯨꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯂꯧꯕꯤꯌꯨ NTA ꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯤꯕ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯁꯤꯂꯦꯕꯁ NCERT-ꯒꯤ ꯂꯥꯏꯟ ꯕꯥꯏ ꯂꯥꯏꯟ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀ꯭ꯋꯦꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯆꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯕꯤꯌꯨ ꯃꯃꯤꯡ ꯂꯩꯔꯕ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥ ꯒꯣꯄꯦꯟꯒ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯅꯤ ꯈꯥꯏꯗꯣꯛꯇꯨꯅ ꯕꯦꯆ ꯑꯅꯤ ꯇꯧꯒꯗꯧꯔꯤꯕ ꯀꯣꯆꯤꯡꯒꯤ ꯐꯣꯔꯝ ꯊꯥꯕ ꯃꯦꯒꯤ ꯇꯥꯔꯤꯛ 5ꯗꯒꯤ ꯍꯧꯖꯔꯒꯅꯤ ꯂꯣꯏꯅꯅ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯂꯥꯁ ꯗꯦꯠꯅ ꯃꯦꯒꯤ ꯇꯥꯔꯤꯛ 30 ꯑꯣꯏꯔꯒꯅꯤ